Supreme Court na minute nifuga nipan sangba audio clip adugi manungda matek kharadak forensic examination tawriba karigino hangkre. Birengi audio tape ni haibigi charge tawraduna Supreme Court file tawrakhiba wagatki wal chathari. May 3, 2023 dagi Manipur thorakhiba furufanigi akanba langa mari lainana nakalamada saugatpa wafam sing phongdui haibigi charge tawraduna Chief Minister oiramba Birengi khonjal ni haiba audio tape adugi clipping kharaga konana Supreme Court of India da Kuki Organization for Human Rights Trust ko hurna Imphal da tawrakhiba wakat ki makha taba wal chathari ngasi su petition asigi makha taba wal apex court asigi justice Sanjoy Kumar amasung Alok Arade gi bench na lokhat ki bench asina petition asi lokholakpada court ki maikai digi chatharakliba petition asigi wal gi manung chana petitioner singi maikai digi mamang thagi kunda file tawrakhiba affidavit ta karigi damak audio tape ki clipping sing adugi analysis tawnabagi damak sumna dagi khangatlaba clipping khara damak tharibano haina hanglakhibani affidavit asida wahang asi hanglakpadagi ngasigi bench ki maikai degi suthabak asida little disturb khara yaure haina phongdokhibaga loinana minini fuga nipan sangba audio clip adumak Gandhinagar gi National Forensic Sciences University da thabagi mahota khara tamakari gi tharibano hangki matang sida panba yabadi Birengi audio tape ni haiba clipping singi analysis tawkiba university asigi maikai degi pirakpa report ta makhoina analysis tawba clipping sing adu tamper tawri maram asina aseng makhang ngamdre haibigi wafam phongdorakhibani petition asigi Masigi while the respondents singi maikai digi petitioner oiriba kohurna file tawrakhiba affidavit adugi copy sing makhoina piraktree haina phongdoki court na affidavit adu nakhoi khutta yauraktrabasu masina phongdoklibani analysis tawnabagi dama apunba clipping thabagi mohota khangatlaba khara tamak thare haibani hairaduna court na audio clipping sing adugi chaptaba asangba kayano haiba khangma pami haiki masida kohur gi maikai di lepkhiba council na punna minute yangkhai ga taruk sangbagi manungda court ta minute nifuga nipan gi clipping file tawbani haiki respondents singi maikai di lepkhiba laiba asigi Additional Solicitor General Aishwarya Vati na court submit tawrakpa amasung court na phongdokpa wafam sing taraba matungda kohurna file tawrakliba affidavit adugi paukhum pinaba chayol amagi matam pibiu haijeki prayer sida court na su yaraduna petition asigi makha taba wal mathang thagi tareta chathanaba lepki targi luching masing na khangkau kaurakpadagi BJP MLA sing na Delhi da chatuna mifam da saruk yarurabaso lengak sembadi tamna leiri Numit kharani gi mamangda BJP gi central leader sing na telephone tawduna khangkau kaurakpadagi PR lengak thupchelaga popular ministry ama athuba matamda Semallaklagani haibagi manglan ga loinana Delhi da changsin naduna ngarang party sigi mafam aduda laiba headquarters ta pangthokpa mifam da saruk yarurabaso anauba lenga ama amu hana lehelakpagi wafam di tamna leiri pause asina thajabiyaba mafam dagi phangba pauna haibada ngarangi mifam adu party asigi national general secretary organization BL Santos amasung party asigi northeast ki coordinator Sambit Patra anina chair lauduna pangthokibani mifam asida saruk yakhiba BJP gi MLA singi maraktagi mitai MLA singna state asigi miyam gi apamagi matungina popular ministry ama thuba matamda lehenba chungani haiba wafam phongdokna ba yawrabasu meeting asibu prepare tawkhiba BJP gi luchingma anigi maikai dagidi Hauzik Manipur gi oiriba phibam asigi mahuta mahusagumna highway singna chathok chasin tawba yahanbagal loinana IDP singmu masagi mayumda hanjil hanbana mangjil thaba thabak oigani haina phongdorakre hairi lana sina maram oiraduna Imphal da khagna tuna assembly da fawba laktuna mifam da saruk yaba yadriba asigi mahuta Kuki jogi MEOOI singbu mahusagumna chathok chasin tawba yahanbagal loinana assembly da masigi member pumnamang masing suna lakpa ngamhaningbagi apamba so phongdorakhi loinana mahusagi phibam singda hanjil halaba matung mathang chahi 2026 ki January 13 gi matung dagi anauba lenga amu hana sembagi wafam nabiyai hainasu phongdorakle hairi maram asina party ki central leader singna MLA masa masada fawwa telephone tawduna khangalakpadagi paw ase anauba lenga ama sembaga soidana mari leinagani haiba wafam sing fawwa airport thadoklamdai da phongdoknaram laga chatkiba singi wakhal ona tainaramle hairi tasengna mangarang mifam aduda maru oina puthoktuna khanakhiba singi manungda Manipur da mausagi ingtapa amasung nungsi chanabagi phibam mapung fana hanjil handri fawbadi anauba lenga ama sembagi oithokpa leitabagi phibam da leire hairi Maram asimang nangarangi mifam na saruk yaruba BJP gi MLA sing asimang Imphal da hanaraktuna press club ta pangthokpa leikol gi mana lanthokpagi thoramda fawba saruk yaba yaure thoram asida saruk yakhiba MLA TS Radheshyam na Delhi da ngarang pangthokiba mifam gi matang da palladuna phongdokhiba da kanglup ki khena bathamdana chingam tam gi BJP gi MLA sing pulluba adu Manipur da ingtappa purakpa amasung chawkhatpa purakna bagi damang ahan boina khana nainaba mifam ni earthquake adum tawraga ising adum chawraga leiba yabanati miyamna pamliba adudi center dagi decide tawrakani haiki panba yabadi ngarangi mifam aduda BJP gi Kuki jo MLA tareki manungda let pau hafki bungjagil bate amasung Paulianan hawki flaktuna saruk yarade haibagi wafam leiribani Russia India gi mari kanana su kahen bangam loi Russia amadi India leiba anigi marakta leinariba mari kana amatana kahen bangam loi loinana Russia na ngasi fawbada India
leinarakhiba marupki marida atopa laiba amataga changdamnakibasu leikide lakadoriba chahi kayadasu India amadi Russia ga adumak afaba mari leigani haina Russia gi ambassador Denis na fongdokrakre. Modbungdagi mau faubagi marakta police checkpost amasung station singna illegal oina sel lawre haina governor da wakatkre. Assam gi khatka tidagi diesel purakpa oil tanker tare nangarang ayuk mau get yosilakpada mafam aduda leiramba mau police station gi personal singna entry tawbada lupa chamanga dagi hauraga lising amamam faubagi senfam pigadabani hairakpadagi all Manipur petroleum tankers Drivers Union gi masak naiba MEOOI amana Imphal da leiba DG control da telephone gi khuthang da wakatpadagi entry tawrabasu sel lawdana mau get lansil halakrabasu yenai ringai da matam mangbadagi Imphal yoksilakpa ngamdana ngarang ahing ti kulen da ahing leknaba matung asi ayuk Imphal gi damak lakpada kangpokpi da so amu hana entry tawbada sel lawgani hairakpadagi wathok oina khre hari National Highway to Imphal Dimapur lambi da chathok chasin tawriba oil tanker sing da siguma thawong sing asi yamna toina chatharakle hairaduna ngasi Sangakfam Kaithel the head office or all Manipur Petroleum Tankers Drivers Union gi Maikaidegi General Secretary na Governor da Ibacherol Amapi dun wakat krihari Union asegi Maikaidegi Governor da Pisin ki Bacherol aduda Imphal Dimapur lambi paringi modbungdagi na mau fawgi marakta police check post police station singna illegal oiba thawong da sel lawre haibigi mayokta wakat khibani hari Cherol aduna fongdo khibasingi manungda Manipur da thaw marang kaina pusinbagi thabak chatha nabagi damak matam kharagi mamangda IOC Elvaret Petroleum Hindustan Petroleum amasung Manipur lenga ki Maikaidegi thawrang tawki oil tanker sing asigi loading point na Assam gi Silchar gi Moinarwen Lamding amasung Numaligar na chingbani hari Imphal Dimapur lambi paring asigi fibam fatrabasu driver sing na thaw sing puthok pusin gi thawdang lawragli adubu oil tanker sing driver sing na khangbang ambagi wangmada police station amasung check post sing na driver sing dagi illegal oiba thawong da sel lawgi thabak chathari haiki loina na ngarang sumau PS na illegal oiba thawong da sel law na bohonarakpagi mayoktar driver sing na yaning da fongdoki amasung union asidasu report tawraki hari Union ge Maikaidegi DG control da contact tawraba matung da watho adugi warusin puraki adumoinamak ngasi su tadubi amasung kangpuk PPS da su hariba thaba asi chathanaba honarakpadagi DG control da pau piraba matung da watho asi loisin khibani asiguma hanjin na mara leitaba driver sing da ayarapan piba thawong asina Manipur lenga ki akaknaba home department gi mingchat thinabagi machak oiraklagani hairaduna thawong sing asigi matang da governor na yingsen bidun lokhotfam thokpa thabak lokhot piu haijiki haidi Amaram da Union asigi masak naiba MEOOI amana pauche shi da hai ngarang ahing ti khulenda ahing leklaga ngasi ayu Imphal gi damal lakhiba oil tanker tar adudasu amu hana illegal oiba mong da sel law na bohonarakpadagi ngasi ayu pung 10 rom tarakpadagi hauraduna kangla tongbi bazar board ki Hathi Khoya ground da Union amasung driver amadi handyman sing gi mifam ama pangthoktuna kupna khanaki mifam asina khanaraba matung da asiguma makhal gi thawong sing asi makha ta na oil tanker gi driver sing da chatha Hanbiganu haina governor da aiba cherol ama pisin khibani hari Lionel Messi na Kolkata gi stadium dagi khonglei thuna chatkiba du kalamna kholakpadagi oiramle report Malem da sagnai raba football legend Lionel Messi na Kolkata gi Salt Lake Stadium da ma ki fans singa unana ba tharang lingai da charang na ba tholakpadagi security ga kan section tharanga loina na khonglei thuna chatkibadagi chawna wathok thokiba dugi matang da maikai kaya dagi makhal kaya gi report pinarakpa leptri India bu malem miyam gi mamang da ikai banang han khiba thogdo adu Messi gi fans singna superstar siga stadium adu da unana ba amasung interaction tawna ba honaringai da Messi ga loina na lakhiba VIP amadi celebrity singi mari mata singa Lionel Messi dagi autograph na chingba law na bohonarakpada suki matik mi chin khalakpadagi thawdo aduda Messi ga hakchang da kalamna kholakpadagi Messi gi personal bodyguard singna stadium aduda oirakliba fibam ase khudong thiningai oire amasung security labs leire haina Lionel Messi da mafam adu thadok tu na chatna ba hairaba matung Messi na so hojik thawdo asigi matangda faduna custody da leiriba tour organizer Satadrattrabu mafam adu thadokna ba haiduna khonglei thuna chatkibani haina independent investigation report amana fongdoragli choirakshi da thawdo adugi matangda miyamna social media gi khuthang da pen da fongdok narakpa leptri miyamna leiba asigi VIP culture amasung management ke soiba sing khudom bithinduna handak Kolkata gi Salt Lake Stadium da oikiba phibam asi ikai ningai ni haina rakhi amaram da Messi na Mumbai da laktuna stadium amada fans singa unaduna wari sakhiba da miyamna event adu mapung fan bibagi damak public ta Kolkata police bu kholau hona lauduna thagatpa fongdok nakhi Messi gi tour da saruk yabala kiba India gi sakna raba footballer Sunil Chhetri na stadium da Lairikan da stadium adu da laikiba miyam na Messi da khaktamang onsin bagi mahota Messi gi mamang makta da Sunil Chhetri gi maming lauduna awang muthak da ikai khumna utki hairi Kolkata gi thawdo ado maikai kaya dagi CBI amadi Enforcement Directorate da thijin hangadabani hainarakli Myanmar gi Mikhal Democratic oiba mawong da pangthok loi hairi basi aranbani hunta Thasge kungani pandagi hauduna pangthokadariba Myanmar gi general election ase international community amadi organization kayana democratic oiba mawong da pangthok loi amasung military hunta gi
ꯑꯣꯏꯖꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯋꯥꯐꯝꯕꯨ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭रे꯫ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯄꯥꯡꯊꯣꯛꯂꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯤꯈꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯈꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯨꯟꯇꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯤꯈꯜ ꯃꯇꯨꯡꯗ ꯁꯦꯝꯒꯗꯧꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯨꯟꯇꯥꯒꯤ ꯆꯤꯐ ꯑꯣꯏꯔꯤꯕ ꯃꯤꯟ ꯑꯣꯡ ꯂꯥꯏꯡꯗ ꯑꯗꯨꯃꯛ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯣꯅꯤꯇꯔ ꯀꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯔꯤꯕ꯭ꯔꯥꯟ ꯇꯧꯅꯕ ꯄꯥꯡꯊꯣꯛꯄ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯟ, ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯐ꯭ꯔꯤ ꯑꯃꯁꯨꯡ ꯐꯦꯌꯔ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯨꯟꯇꯥꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯖꯣ ꯃꯤꯟꯇꯨꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯈꯜ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯂꯕꯁꯨ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝ ꯐꯪꯅꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯜꯇꯤ ꯄꯥꯔꯇꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2021ꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯚꯤꯂꯤꯌꯟ ꯂꯩꯉꯥꯛꯄꯨ ꯏꯟꯊꯨꯗꯨꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯖꯦꯜꯗ ꯊꯝꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯨꯟꯇꯥ ꯆꯤꯐ ꯃꯤꯟ ꯑꯣꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯐ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯆꯧꯕ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯀꯨꯟ ꯊꯦꯡꯒꯥꯏꯅꯕꯗ 3 ꯁꯤꯈ꯭ꯔꯦ, 10 ꯂꯣꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈ꯭ꯔꯦ꯫ ꯁꯤꯖꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯨꯡꯕ ꯐꯣꯛꯅ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ 10 ꯂꯣꯝ ꯊꯦꯡꯒꯥꯏꯅꯕꯗ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 15ꯗꯒꯤ 10 ꯂꯣꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ 5 AM ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ, ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯈꯤ꯫ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯊꯦꯡꯒꯥꯏꯅꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯊꯥꯕ ꯐꯣꯛꯅ ꯀꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯎꯕꯒꯤ ꯆꯥꯡ ꯅꯦꯝꯈꯤꯕꯗꯒꯤꯅꯤ꯫ ꯑꯍꯥꯟꯕ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯍꯦꯟꯅ ꯊꯟꯅ ꯍꯥꯞꯂꯛꯈꯤꯕ ꯗꯝꯄꯔ ꯇ꯭ꯔꯛ 2 ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤ꯫ ꯊꯦꯡꯒꯥꯏꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯗꯛꯇ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯄꯨꯡꯊꯣꯜ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯦꯡꯒꯥꯏꯅꯔꯛꯈꯤ꯫ ꯄꯨꯡꯊꯣꯜ ꯄꯨꯕ ꯇ꯭ꯔꯛ ꯑꯗꯨ ꯃꯊꯛꯒ ꯑꯣꯟꯕꯗꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯗꯨꯗ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯕꯗꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯍꯟꯈꯤ, ꯃꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯍꯥꯟꯅ ꯁꯦꯡꯅ ꯎꯕ ꯉꯝꯗꯕꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯥꯜꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯐꯖꯅ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯒꯥꯔꯤꯁꯤꯡ ꯃꯊꯪ ꯊꯦꯡꯒꯥꯏꯅꯔꯛꯈꯤꯕꯗꯒꯤ ꯒꯥꯔꯤ 10ꯗꯒꯤ 15 ꯔꯣꯝ ꯊꯦꯡꯒꯥꯏꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ, ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁꯁꯤꯡ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯊꯨꯡꯂꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯗꯨꯗ ꯂꯝꯕꯤ ꯆꯠꯄ ꯊꯤꯡꯈ꯭ꯔꯦ꯫